experiment chathari ba miyoi singdu sirabra natraga hinglibra yengnaba Russian doctor amana ka amagi thong hangdorei मागे मित उड़ीबदु फरक ताब दृश्य मनी पाखा थकत कनबा कनागुमा मोइरमलदी वाम थदुना लेमाइदा लोंग हाइतदनिंगाई मरम लेते ओंथोकपा कादुदा इहिंग नहिंग सारब मियोइ मरीना मसा मसागी तिबोंग थिरिन थपो मिन चिंगबा कया चिंगदु थोइदोकपा काला अमगुम मरुन लारिकुम लोन खंदुदुना थमले मखोइ मसल चाथोकनबदगी खुदोन याउद्रबा सरु कापोगलब खुदसा सिंगदुना खजाइगी उनसादु मकु खोकि सानारी मसीगी की तुजुंगनिंगाई ओइबा दृश्यसी Russian sleep experiment हाइबा दुगुम्बा अताबा पाबसिंगी मिहुल चेंगा चिंगम दहनबा ngamba experiment amagi tangka kama khangni experiment sigi marumda kari leiri kaya yamna marik chummi haibadu khangmining lagadi wari siloi phokta minasi athengba 1940s ki matamni Soviet researchers singna mi amabu matam sangna sumtum tumningba pohandaba ngamba stimulant yedana thoidokpa masal amkak sarame asigumba masal sina tasengna mathaubu tawragadi langi matamda lanmising decision hanbada duk mati kana doribani makoina nauna putholiba machalsi mathau tawrabra haina mi da thaduna changeng tawgi matamdu yausilai 1940s ki matam haibisdabu kaisum sangkhuding pharakpa pondi lanphana wai chaibanina makhal mektagi changeng pangthoknanaba subject thiba haibasi aruba nate मखोइन एक्सपेरिमेंट से पांगथोकनबगदमक मियोइ मंगा लेबे यागदबा का अमा थरांग तोरमी मचलदु मखोइना गैस की मोंगदा थाजिलकपा यानबा अमसुंग ऑक्सीजन लेवल चेक तौबा यानबा हाइदुना कादु चेजेट सिल तौसलमी मियोइ मंगादुदा मखोइना अकंग बचाना थकनबा इसिंग मोमपाक याउदबा फमुंग अममम अमसुंग टॉयलेट अमा पिरमी मियोइ मंगादुना ngang saknaribadu तानबा कादुदा माइक्रोफोन अमसुंग मखोइना करी करी तौरि हाइबदुसु उननबा कैमरा निंगथिना फिट तौसलमी कादुदा फालिबा हाइबबु सुक्नगी कोरो कोइबा लिगली की थोंना अमखंगनी इंची मंगा थाबा मफम अमखंगना कनबा थोंनाउनी थिंथब तौदना एक्सपेरिमेंट तो होजलाई अहान बन हमनी दुदी मियोइ मंगा दु तुमद्रमक्सु मौसा ओइबा मोंग मत उत्तना नॉर्मल दा दुमंग लेरमे ओइदिबा मतौदुदा गैस ओइना थाजलिबा मसलदु मथौ तौबा खजगजिकति हौरे खन्ना रिसर्चर सिंगदु नुंगाइबा पोगलमी चांगिंग से हौद्रिङैदा सब्जेक्ट ओइरिबा मियोइ मंगा सिगा यानाकिबा मसुलै मदुदी नुमित कुंथ्रानी था अमसि मखोइना सुंतुम तुमदना लेबा ngamlagadi कुंथ्रा मथोइनि सुगु नुमित मखोइबु कैसुम संगदगी थादोकपिनि हाइबा वफमसिनि थादोकपिनि हाइबसिबुदी नमथांगनि अदु थादोकपिनि हाइबा वफम अमा यावस्तेदा मखोइदि हराव राव कादुदा खोंग थांजिनखिबनि अहिंग तुमदा गैस तो हंजिनदुना लेलकपा मरिनि सुगु नुमितगिदी हौखिबा नुमित हुमनिदुगा मानदबा मौंग मतौ खरा उबा हरई मियोइ मंगादु मखोइ पुनसिदा उखिबा ताखिबा अकी पथौदा वाथोकी वारी खतना चैनबगी वारी सिगुम वारी तमक साबा होगलई मंगानि सुबु नुमितना फिबम सेना सोक्सलई मियोइ मंगादु साइकोसिस की खुदम उत्पा हौरे हाइदी मसा मतोमता मसाना मसादा वारी साजबा चोइरो लोनबा कादुर लेतबा पोटकी मरमदा वा nganगबा वाखल चोइरबगुम टोप लिचत मचत हौरे कादुर सुंगलै लेतबा पोटसी ममितुदा सिंग उरबगुम खंगाई खंजिन पंगलाउदा लाओइ रिसर्चर सिंगदसु ओइरिबे फिबमदु तुंबा वाटपदगी थोकलिब्रा नत्रगा हाजिलिबा गेसतना मरम ओइरिब्रा हाइना चंगंगना भौरे मापन सुन मितदी कुमहैसी साथी भौरे निपामना मखनाउद शकाय लगे मतागुम लेजबी थादुना लाउदुना कादुदा हंगनदा चंखलै लाउ बाइबु अंथोना कना लाउखरे मदुदी लाउना मखाताना लाउ ngamlaktabadagi angang machagi sanapotkum makhol do isisina पी लाउदुना तोखरिबनी नुमित खरनी की मतुंगददी कादु थवाई पानबा मत लेत्रबगुम उनवाई मुचिखी मियोइ मंगादु कैमरादसु मखाताना उबा फंगलमदे अदुबु मखोइ सिमक्ति सिद्री हाइबसी ऑक्सीजन लेवल इंडिकेटरना मियोइ मंगा सोर होनबगी इंगित उलिबदुदगी खंगबा ngamlami अदुदि मखोइ मंगादुदि कदाय चखरबा चांगयेंदुदि लोइबा नत्रिबनिना कादुदा थोक चंगसिनदुना चेक तौसिनबा नत्रगा चांगयेंदुदा येसिनबा हाइबदुदि मखोइना पामलमदे अदुबु पामदेदना जो अतोप्पो पाइलरक्तबदगिदी ममै थंगदा इंटरकॉम सिजिनदुना कादुदा सुमना लाउसिलमि कादुदा लेरिबा माइक्रोफोन दु याद्रबा माले मरमसिना माइक चेक तौनबुदमक अइकोइ हौजिक थोंजाउदा हाउदोरकनी नकोइ कनामदा थोंजिल मेयादा लेरंबा यारोइ लैमाइद उपतुना लेरंगदबनी नाकंदना याथंगाक्त्रगदी नकोक्ता कापना हाटकनी हाइबे लगना नकोइगी मरक्तगी अमदी हौजिक मखुदक्ता थादोकपिनी भाप तारेको यारक्ता nganगदुना ngang खonjel amana पाउखुम बिरक्पा मखोइना तारम्मे खonjel दुना सुमना हाइरे अइकोइबु थादोकना फोननो
ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯃꯈꯣꯏꯒꯤꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥꯁꯨ ꯉꯥꯎꯗ ꯒꯦꯁꯇꯨꯗ ꯂꯥꯏꯆꯨ ꯁꯤꯜꯂꯒ ꯑꯣꯏꯅ ꯂꯩꯔꯖꯥꯠꯂꯅꯦ ꯔꯤꯁꯔꯆꯔꯁꯤꯡꯗꯨ ꯑꯣꯏꯔꯤꯕ ꯃꯅꯨꯡꯒꯤ ꯐꯤꯕꯝꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯔꯛꯇ꯭ꯔꯕꯗ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯁꯤꯜ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯀꯥꯗꯨꯒꯤ ꯅꯨꯡꯁꯤꯠ ꯆꯪꯐꯝ ꯚꯦꯟꯁꯤꯡꯗꯨ ꯍꯥꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯅ ꯒꯦꯁꯇꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯤꯜꯍꯜꯂꯛꯏ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕꯗꯨ ꯒꯦꯁꯇꯨ ꯍꯦꯛ ꯊꯤꯡꯖꯤꯜꯂꯨꯕꯗꯒꯤꯗꯤ ꯑꯆꯤꯛꯄꯒꯤ ꯃꯕꯨꯛ ꯍꯣꯒꯥꯏꯗꯨꯅ ꯒ꯭ꯌꯥꯁ ꯄꯤꯌꯨ ꯒ꯭ꯌꯥꯁ ꯊꯥꯖꯤꯜꯂꯨ ꯒ꯭ꯌꯥꯁ ꯊꯤꯡꯖꯤꯟꯒꯅꯨ ꯒ꯭ꯌꯥꯁ ꯄꯤꯌꯨ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ 15ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯩꯗ ꯃꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗꯤ ꯋꯥꯔꯤꯁꯤ ꯑꯍꯧꯕ ꯁꯔꯨꯛꯇ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯋꯥꯔꯤꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯇꯥꯕꯤꯅꯤꯡꯂꯝꯒꯅꯤ ꯃꯈꯥ ꯆꯠꯊꯁꯤ ꯗꯣꯛꯇꯔ ꯑꯇꯩꯁꯤꯡꯗꯨꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯂꯥꯞꯇꯛꯅ ꯊꯣꯡꯖꯤꯜꯂꯒ ꯌꯦꯡꯕꯗ ꯁꯕꯖꯦꯛ ꯑꯃꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯤꯁꯤꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯕꯨꯛ ꯂꯥꯝꯕ ꯁꯥ ꯀꯩꯅ ꯆꯣꯞꯆꯥ ꯆꯥꯊꯣꯛꯈꯤꯕꯒꯤ ꯃꯇꯧꯅꯤ ꯃꯈꯥ ꯊꯪꯕ ꯍꯛꯆꯥꯡꯒꯤ ꯇꯪꯈꯥꯏꯗꯨꯃꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯤꯡꯂꯝꯂꯤꯕ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯑꯣꯏꯊꯣꯛꯄꯒꯤ ꯋꯥꯡꯃꯗ ꯇꯝꯊꯤꯅ ꯁꯣꯛꯂꯦ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯊꯕꯥꯛꯇꯒꯤ ꯇꯣꯡꯁꯥ ꯁꯦꯠꯇꯣꯛꯆꯕ ꯂꯦꯞꯇ꯭ꯔꯤ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡꯗꯨ ꯆꯥꯛꯂꯨꯛꯀꯨꯝ ꯃꯃꯥꯡꯗ ꯈꯤꯟꯗꯨꯅ ꯊꯝꯂꯒ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯍꯥꯎꯗꯣꯔꯤ ꯃꯇꯥꯒꯨꯝ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯌꯥꯝ ꯉꯛꯂꯤꯗꯤ ꯃꯁꯥꯗ ꯍꯣꯒꯥꯏꯕ ꯐꯀꯥꯏꯕ ꯍꯥꯏꯕ ꯆꯩꯅꯥ ꯐꯖꯅ ꯐꯥꯎꯒꯗꯕ ꯁꯨꯝꯕ ꯊꯕꯛꯁꯤꯡꯁꯤ ꯃꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯕꯁꯤꯅꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕ ꯀꯤꯕꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯗꯨ ꯕꯦꯛꯑꯞ ꯀꯧꯔꯝꯃꯤ ꯂꯥꯟꯃꯤ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯔꯝꯕꯅ ꯀꯅꯥꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯅꯣ ꯈꯪꯗꯃꯈꯩ ꯆꯌꯦꯠꯅꯔꯤꯕꯗꯨ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟꯅꯅꯕ ꯆꯪꯁꯤꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣꯒꯤ ꯍꯥꯏꯕꯗꯨ ꯌꯧꯏ ꯁꯕꯖꯦꯛ ꯑꯃꯅ ꯅꯣꯡꯃꯤ ꯐꯠ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯈꯨꯔꯤ ꯆꯔꯝꯗꯨ ꯃꯦꯠꯈꯥꯏꯗꯨꯅ ꯃꯈꯅꯥꯎꯗꯨ ꯑꯄꯥꯟꯕ ꯎꯍꯩ ꯑꯃ ꯍꯦꯛꯇꯠꯄꯒꯨꯝ ꯐꯠ ꯍꯦꯛꯇ ꯊꯗꯠꯈꯤ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯣꯜꯂꯕ ꯁꯕꯖꯦꯛꯁꯤꯡꯁꯤꯒꯤ ꯃꯈꯨꯠꯇ ꯂꯥꯟꯃꯤ 5 ꯃꯊ꯭ꯋꯥꯏ ꯊꯥꯈꯤ ꯁꯕꯖꯦꯛ ꯑꯃꯁꯨ ꯃꯨꯛꯅ ꯅꯝꯅꯕꯁꯤꯗꯩꯗ ꯃꯁꯥꯒꯤ ꯊꯃꯣꯏꯗ ꯇꯣꯌꯣ ꯇꯥꯗꯨꯅ ꯃꯤꯍꯨꯜ ꯆꯣꯡꯕ ꯂꯦꯞꯂꯐꯥꯎ ꯎꯔꯥꯎ ꯊꯔꯥꯎꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯒ꯭ꯌꯥꯁ ꯄꯤꯔꯣ ꯒ꯭ꯌꯥꯁ ꯊꯥꯖꯜꯂꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯎꯔꯝꯂꯒ ꯁꯕꯖꯦꯛꯁꯤꯃꯁꯨ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ ꯊꯧꯗꯣꯛꯁꯤꯗ ꯁꯔꯨ ꯇꯦꯛꯄ ꯗꯣꯛꯇꯔ ꯑꯃ ꯌꯥꯎꯅ ꯂꯥꯟꯃꯤ ꯈꯔꯁꯨ ꯐꯖꯅ ꯁꯣꯛꯈꯤ ꯍꯤꯡꯍꯧꯔꯤꯕ ꯁꯕꯖꯦꯛ 3ꯁꯤ ꯍꯦꯟꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯍꯛꯆꯥꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯕ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯐꯤꯔꯥꯛꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥꯠꯁꯤꯡꯗꯨ ꯑꯃꯃꯝ ꯇꯣꯏꯅ ꯃꯁꯥꯒꯤ ꯃꯐꯝꯗ ꯄꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯆꯩꯔꯛꯁꯤꯗ ꯗꯣꯛꯇꯔ ꯑꯃꯅ ꯆꯩꯅꯥꯈꯨꯜ ꯐꯥꯎꯗꯅꯕ ꯑꯦꯅꯦꯁꯊꯦꯇꯤꯛ ꯍꯦꯛ ꯊꯥꯔꯨꯕꯒ ꯁꯕꯖꯦꯛ ꯑꯃꯁꯨ ꯈꯨꯗꯛꯇ ꯁꯤꯖꯤꯜꯂꯛꯏ ꯑꯣꯇꯣꯞꯁꯤ ꯔꯤꯖꯜꯠ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯂꯦꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯤꯄꯥꯁꯤ ꯁꯔꯨ 9 ꯇꯦꯛꯂꯦ ꯃꯁꯜꯒꯤ ꯁꯔꯨꯛꯁꯤꯡꯗꯤ ꯃꯁꯥ ꯁꯤꯟ ꯊꯨꯡꯅ ꯁꯦꯒꯥꯏꯗꯕ ꯇꯠꯇꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦꯗꯅ ꯔꯤꯄꯣꯔꯠꯇꯨ ꯎꯠꯂꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯁꯤ ꯁꯕꯖꯦꯛ 2 ꯉꯥꯏꯁꯤꯜꯂꯛꯂꯦ ꯁꯕꯖꯦꯛ 2ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯍꯥꯟꯅ ꯐꯣꯠꯄ꯭ꯔꯣ ꯁ꯭ꯀꯤꯟ ꯒ꯭ꯔꯥꯐꯇꯤꯡꯕꯨ ꯇꯧꯕ꯭ꯔꯣ ꯂꯥꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯊꯧ ꯇꯧꯅ ꯀꯣꯛꯀꯤ ꯁꯔꯖꯟ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯆꯨꯝꯅꯒꯤ ꯃꯤ ꯑꯃꯗ ꯍꯤꯡꯕ ꯀꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯏꯅꯦꯀꯣ ꯑꯩꯃꯛꯇꯤ ꯁꯤꯃꯛꯇꯤ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ ꯁꯔꯖꯔꯤꯗꯨꯗ ꯌꯥꯎꯈꯤꯕ ꯅꯔꯁ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯔꯖꯔꯤ ꯃꯅꯨꯡꯗꯨꯗ ꯍꯤꯡꯆꯥꯏ ꯇꯝꯕ ꯅꯤꯄꯥꯗꯨꯅ ꯃꯉꯣꯟꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯈꯤ ꯐꯤꯕꯝ ꯇꯥꯟꯐꯝꯗꯨꯗꯩꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯔꯥꯝ ꯈꯨꯔꯥꯡꯕꯗꯨ ꯀꯔꯝꯅ ꯄꯣꯛꯂꯤꯕꯅꯣ ꯈꯟꯕꯗ ꯉꯛꯇꯕ ꯉꯝꯗꯦꯗꯅ ꯅꯨꯄꯤꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯇꯣꯞꯄ ꯁꯕꯖꯦꯛ ꯑꯃꯗꯨꯁꯨ ꯃꯁꯥꯗ ꯊꯥꯡ ꯊꯥꯔꯤꯃꯈꯩ ꯄꯦꯟꯖꯩ ꯍꯔꯥꯎꯖꯩ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯕꯁꯤ ꯊꯥꯡ ꯊꯥꯕ ꯇꯣꯛꯀꯅꯨ ꯍꯣꯠꯄ ꯂꯦꯞꯀꯅꯨ ꯂꯦꯟꯕ ꯂꯦꯞꯀꯅꯨ ꯂꯨꯅ ꯂꯦꯟꯊꯧ ꯍꯥꯏꯕꯁꯤꯅꯤ ꯍꯤꯡꯍꯧꯔꯤꯕ ꯁꯕꯖꯦꯛ ꯑꯅꯤꯁꯤ ꯀꯩꯗꯧꯒꯗꯒꯦꯗꯅ ꯗꯣꯛꯇꯔꯁꯤꯡꯗꯨꯅ ꯈꯟꯅꯔꯤꯉꯩ KGB ꯑꯦꯖꯦꯟ ꯑꯃ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛ ꯄꯨꯊꯣꯔꯛꯈꯤ ꯁꯨꯝꯗꯧꯔꯁꯤ ꯁꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯃꯈꯣꯏꯗ ꯒ꯭ꯌꯥꯁ ꯐꯪꯍꯟꯈꯤꯗꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒ꯭ꯌꯥꯁꯁꯤ ꯃꯈꯥ ꯇꯥꯅ ꯄꯤꯁꯤꯜꯂꯒ ꯀꯝꯗꯧꯔꯛꯏ ꯍꯥꯏꯕꯗꯨ ꯃꯗꯨꯗꯨ ꯌꯦꯡꯊꯣꯛꯁꯤ ꯁꯕꯖꯦꯛ 2ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯍꯥꯟꯅ ꯒ꯭ꯌꯥꯁꯇꯨ ꯊꯥꯖꯤꯟꯕ ꯍꯧꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯤ ꯃꯤꯑꯣꯏꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ EEG ꯃꯣꯅꯤꯇꯔꯗ ꯑꯉꯛꯄ ꯕ꯭ꯔꯦꯟ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯎꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯤꯄꯥꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤ ꯁꯤꯈꯤ ꯄꯥꯎꯁꯤ ꯍꯦꯛ ꯇꯥꯕꯒ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯆꯥꯡ ꯌꯦꯡꯁꯤꯜꯂꯣꯏꯕ ꯉꯥꯏꯗꯨꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯅꯤ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯔꯤꯁꯔꯆꯁꯤꯒꯤ ꯀꯃꯥꯟꯗꯔ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯁꯕꯖꯦꯛꯇꯨꯕꯨ ꯀꯥꯎꯈꯥꯏꯗꯨꯅ ꯍꯥꯠꯈꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯤꯒꯤ ꯄꯣꯠꯂꯣꯏꯁꯤ ꯃꯁꯤꯅꯤ ꯋꯥꯔꯤꯁꯤ ꯑꯁꯨꯝꯅ ꯂꯣꯏꯁꯤꯜꯂꯤ ꯋꯥꯔꯤꯁꯤꯗ ꯆꯦꯠꯅ ꯊꯥꯖꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯂꯧꯁꯤꯡ ꯈꯔꯃꯈꯩ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃꯅꯗꯤ ꯋꯥꯔꯤꯁꯤ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯅꯠꯇ꯭ꯔꯒ ꯃꯆꯨ ꯐꯖꯅ ꯊꯥꯛꯇꯨꯅ ꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯈꯪꯒꯅꯤ ꯌꯥꯝ ꯁꯥꯡꯅ ꯅꯩꯅꯗ꯭ꯔꯒꯁꯨ ꯍꯤꯡꯕꯗ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕꯗ ꯍꯛꯆꯥꯡ ꯀꯌꯥꯠ ꯍꯥꯏꯅꯔꯤꯕꯅꯤ ꯊꯕꯣꯝꯕꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯐꯤꯔꯥꯛꯄꯨ ꯂꯥꯏꯔꯤꯛ ꯂꯣꯟꯈꯠꯅꯕꯒꯨꯝ ꯂꯣꯟꯈꯠꯅꯗꯨꯅ ꯊꯝꯂꯒ ꯃꯈꯣꯏꯅ ꯅꯦ ꯇꯥꯅ ꯊꯕꯣꯝꯕꯤ ꯌꯥꯎꯗꯅ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯄ꯭ꯌꯨꯔ ꯐꯤꯛꯁꯟꯅꯤ ꯑꯣꯏꯊꯣꯛꯄꯒꯤ ꯋꯥꯡꯃꯗꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯂꯛꯈꯤꯕꯁꯤ ꯁꯨꯞꯅꯒꯤ ꯑꯄꯥꯕ ꯑꯌꯦꯡꯕꯁꯤꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯕ ꯋꯦꯕꯁꯥꯏꯠ ꯈꯔ ꯈꯛꯇꯗ ꯐꯣꯡꯂꯛꯈꯤꯕꯅꯤ ꯆꯠꯅꯕ ꯌꯥꯕ ꯔꯦꯀꯣꯔꯗꯦꯠ ꯍꯤꯁꯇ꯭ꯔꯤꯗꯅ ꯂꯩꯔꯤꯕꯁꯤꯗꯗꯤ ꯐꯣꯡꯂꯛꯈꯤꯕ ꯂꯩꯇꯦ ꯄꯦꯟꯇꯥꯒꯣꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯄꯨꯡ 9-9ꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡ 2 ꯈꯛ ꯇꯨꯝꯍꯟꯗꯕꯗ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯇꯞꯊꯔꯛꯀꯅꯤꯗꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯕꯅꯤ